Tagadsiri Tagadsiri Matanda Ojaikum Sana Sakang Sila Birmagitunda Kaushinjeri Ikai Kunajeri Boja Mingmoy na Hanggat Sarabada Gauro Moyang Sa Lamlil Ronglaubi Bisempur District Kaushinjeri Ikai Kunajeri Boja Gauro Moyang Sa Lamlil Ronglaubi Ikai Kunajeri Boja na Sakang Siya Silobi Kabagitunda Matang Sakang Silobi na Namakta Kaushinjeri Ikai Kunajariba, Ketri Mayung, Dolin, Mitay, Yaripo, Yambin, Maran. Matak. Hello, Minana, we don't want Sabina Banarusari, Ikai Kunajariba, Oja, Sunset Sabam, Bambi, Mitay. Links Mirsi, Oja, Sunset Sabam, Bambi, Mitay, Yaripo, Top Singha. Agadsiri Matangi Sakang Sila Bujana Bujana Makta Sinjeri Ikai Kunajeri Boja Waikom Iboyai Mamangang Hengang Mayai Lekan Lengsin Birsi Ikai Kunajeri Boja Waikom Iboyai Mamangang Hengang Mayai Lekai Waikom Leer Ikai Kunajeri Boja Laisram Iboyai Mamaitei Yaikom Housing links Mirsi, Ikai Kunajeri Boja, Laisram Iboyai Mamaitei, Yaipo,
Kundaha Mayay Tekay. Wajah ibu yang merasakan kisi kami Kunda, kau sendiri ikai kanajari wajah, Vikram Mangleng Kapau Vikram Tekay. Lexi Rasi ikai kanajari wajah, Vikram Mangleng Kapau Vikram Tekay. Masih Kunda siap satu lagi yang kita mengenal seri. Soibam Uttam Kumar Kaitai Wangjing Sorok Haibam Tekay. Lexi Rasi ikai kanajari wajah, Mingoi nak kerja pada Soibam Uttam Kumar Kaitai Wangjing Sorok Haibam Tekay. Masih matanda siam sabina lagi namun tayi kung menjadi ikai kanajari wajah, Sinam Ibom Sa Kuman Pangaiban Sinam Laikay. Ikai kanajari wajah Soibam Uttam Kumar Sakang Sis Nawi Kamagi Kunda, kau sendiri ikai kanajari wajah. Nahan pisan kiwar sahaja itu hasilnya lewat malu orang tentang netizen lewat mayam mahimani grup kayu gati dari aja. Sekarang ini mereka sedang berdoa wangan musik anik menteri ahan lawala loy wajah wifi promise associate professor Cipul. Wanita kasaran presidio ikat beberapa honorable tamalai musikan kesempatan mahal masa anak kawan yang berarti apa masih banyak silakan yang mereka sur makin macam mana yang kudhanga belum masih tarik kesenja impal sintara mana makin panggil masih nama cah cinta lagi makin jadi namun akan cerita masih Lambal di Bali Palma, yang itu puluh pemain Indonesia, meski ama itu baru, aku belum apal, kalau pagi. Aku sudah suka asyik mari kita. Kamu ani cuma pangku tiba. Kalau paling singa asyik mari kita. Mana mesti kita. Aduh, ini kau nanti ni nak. Begini. Itu gimana ni? Lalu tiba. Yang baru itu pak, selain selama ini masa itu dapat pun pak, promosi, aku pak, tamu dari itu ini pak, ikai itu jadi pak, minggu yang berjalan minggu, Malaysia dua setengah pak, oleh MP dari sebab ini. Lepas ini kau harus terkait industri. Kemudian dah uji dari kerja. Bagi industri dalam satu kerja, ini selama ini terpukul vice president. Dan dalam setiap inalai selalu ekoi pasien. Kemudian dalam kerja. Di bawah mata dia ni, ayat kemasar apa? Nama terlebih, apa kerja? Aku ini, nasi dia bernama, nasi bersama pun berapa benda. Nanti pula aku juga melepas. Kerja, ayat macam tu dah. Lain kerja saat kami macam tu berapa selesai. Kerja sports siap untuk begitu benda. Punya bersaing kan. Aku ini
ꯅꯣꯡꯃꯗ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗ ꯃꯁꯤꯗ ꯁꯅꯥꯃꯍꯤ ꯂꯥꯏꯔꯤꯛ ꯐꯖꯕ ꯄꯨꯡ ꯌꯩꯕꯁꯤꯡꯁꯦ ꯃꯁꯤꯅ ꯆꯪꯕꯗ ꯅꯈꯣꯏꯒꯤ ꯄꯨꯡ ꯌꯩꯕ ꯌꯥꯎꯍꯧꯔꯣꯏ सनामही लाइफ चपसिंगिदी लोगी एकाडमी लेते अदो लोगी सिटी लेते ना बदलुदा तुमने मिशन उठे बीन चल रो यहाँ लगी दे अरे अरे तुम कोई मिशन रो काम से बगवाई मार के लाए कोई लाइफ का अरे उसा का मका कोई चीज कने तो आई तो चीज अरे वो ये इधर भी स्पेशल आउट तुमने इधर तो Terus apa? Ada di terbaik tu aku. Kau ini kau orang ini cari lagi aku. Kau ini seorang yang paling muda sekarang ini lagi sih. Masih ni kau ini pun ni kau ini paling kaya. Kalau kau ini sekarang ini lagi saya bersih ini pun ni lagi school lagi, institution lagi. Atau tak kaya lagi khas lagi. Hai itu sudah ada beberapa orang. Especially lain Sanamehi yang baru masuk kelas yang itu, aku lihat ini. Hai, nama yang itu hujung macam tu dah. Aku ini chorus dah. Muzar dan tiang dan tawik itu musik. Punya musik. Aku ini saya lihat dah. Aku jauh lebih, tapi aku ini mesti cari kamera dan foto dan tawik lagi. Ekta aku pengamai aku dan tawik lagi pun dah. Baik. Ada punya sahaja, gaurang itu punya sama, atau mereka itu punya sama yang ada. Yang kemarin ini ada, semua berdua di palu dengan rumah berdua. Dia boleh pantau dia punya, kalau sedang padu, mereka dalamnya punya gaurang itu punya bersiksa, bersiksa, bisa makan besar. Interview tu Interview tu sudah, bagi expert itu mereka juga, kalau lagi punya expert itu mereka semua. Atau mereka sedikit juga, Sanamehi lagi jadi juga ahli itu guru dah, expert itu guru mereka. Asal mereka tahu itu, kau sedikit mereka sedikit. Anu macam tu lah, aku sedikit yang bisnis, mereka pergi makan. Anu aku ni nak kena berat, aku ni nak sekolah lewat berat. Aku ini institut yang ada, aku ini akademi yang ada. Aduna, asyik buat, dengan keluar proses nakar dia aku ini awal macam bangkui. Ada ini kita orang kalau sampai kalau betul tak, sandun si dia awal kaya. Aku ini punya bersama saya, aku ini sandun si namoi, aku ini sandun ini kaya pun. Ada aku orang kalau polisi akan saya, bisa sampai nama yang ada mungkin zaman sini itu jauh lebih baik. Mana ini yang mungkin orang mesti mahu sini dalam orang ada apa? Adu di zaman sini sudah dah, ada apa ini satu enam dah baik, ada yang ada kata, kau zaman sini tidak, kau juga satu enam dah. Adu macam tu kena, macam tu dah punya bersama saya. Misalnya, maksudnya, apa ini sendiri, kau pun sudah punya bersama. Adu nak, ada hanya ini. Kalau sih aku isi cokai tan dan hal yang pilih. Aiki basi, aiki basi, gauriani, masih macam tu bawa dia ini Sanamehi lain sekolah kami dia. Aduh, aiki ima hepo pasti lekar dah, aku jadi bini mau dah jadi dah, aina kau jadi ilah sekolah kami. Nanti hendak aku aiki siapa lekar dah, bayu pada siapa yang terlebih, macam tu Sanamehi lain ini ilah sekolah tahu. Tahu sudah, ahad mereka dah sedia lagi dah. Kalau ini orang tahu bagi proses ini, masih kamu amai mesti tahu mesti dah sedia tahu bagi proses ini. Ada ikut kita ini sih lagi mesti perlu yogi, ada ikut thang tahu di pam tahu dia. Mesti lagi kalau kamu amai mesti tidak ikut tahu amai pasti tahu amai mesti. Mama tahu itu dikira dia. Yang kita berjaya, imun ini yang berdaya. Kalau itu Sanamehi lain cepat, kalau jadi saya imam itu juga, ada orang lupa. Maksudnya nasi yang isi itu jadi siapa yang kita ini no, yang berdaya dia. Ayo kami masih,
ꯄꯥꯝꯃꯤ ꯅꯪꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯇꯧꯔꯤꯉꯩ ꯑꯁꯤꯕꯒꯤ ꯄꯣꯔꯣꯏꯕꯒꯤ ꯄꯨꯊꯣꯛꯑꯝꯗꯥꯏꯗꯨꯗ ꯈꯪꯅꯨꯡ ꯑꯃꯥꯏꯒꯤ ꯕꯥꯕꯨꯅ ꯑꯩꯅ ꯀꯔꯤ ꯅꯣꯏ ꯀꯔꯤ ꯃꯃꯥꯡ ꯇꯧꯕ ꯌꯥꯗꯦ ꯃꯥꯟꯗꯦꯅ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯂꯥꯡꯕ ꯌꯥꯗꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯂꯩꯇꯕ ꯑꯗꯨꯗꯅ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯐꯝꯃꯦꯟꯗ ꯊꯝꯃꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯆꯦꯡ ꯍꯩꯔꯦ ꯑꯗꯒꯤ ꯂꯩ ꯍꯥꯞꯄꯦ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯍꯥꯞꯄꯦ ꯇꯔꯦꯠ ꯁꯦꯟꯖꯥ ꯀꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯥꯡꯉꯦꯟꯐꯝ ꯌꯧꯔꯀꯥꯟꯗ ꯍꯥꯏꯕꯒꯤ ꯃꯊꯧ ꯑꯃꯨꯛ ꯇꯧꯋꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯁꯤ ꯂꯩꯇꯕꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯃ ꯈꯥꯅꯨꯡ ꯄꯤꯕꯥꯁꯤꯅ ꯈꯥꯅꯨꯡ ꯑꯃꯥꯏ ꯄꯤꯕꯥꯁꯤꯅ ꯀꯩꯗꯧꯔꯦ ꯐꯝꯃꯦꯟꯗ ꯊꯝꯗꯣꯛꯑꯦ ꯀꯔꯤꯝꯇ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯇꯥꯗꯣꯛꯑꯦ ꯑꯗꯨꯒ ꯈꯥꯡꯉꯦꯟꯐꯝꯗꯨ ꯌꯧꯔꯦ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯌꯥꯝ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯕꯝꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯍꯧꯖꯤꯛ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯍꯧꯖꯤꯛ ꯍꯟꯊꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯍꯧꯗ꯭ꯔꯕ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯈꯦꯠꯅꯕ ꯈꯔ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯄꯨꯜꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯆꯠꯁꯦ ꯆꯍꯤ 15 ꯀꯨꯟꯒꯤ ꯆꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯤꯡꯗꯤ ꯍꯤꯡꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯛꯁꯨ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯨꯝꯅꯃꯛꯇꯤ ꯃꯥꯡꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝꯅꯁꯨ ꯋꯥꯈꯜꯗ ꯑꯀꯤꯕ ꯅꯠꯇ꯭ꯔꯒ ꯁꯥꯎꯅꯤꯡꯕ ꯑꯩꯈꯣꯏ ꯄꯨꯟꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯃꯥꯟꯅꯗ꯭ꯔꯦꯅ ꯑꯗꯣꯝꯗꯁꯨ ꯌꯥꯝ ꯆꯠꯄꯤꯒꯅꯨ ꯄꯨꯝꯅꯃꯛꯁꯦ ꯃꯇꯝꯗ ꯁꯣꯏꯗꯅ ꯄꯨꯔꯛꯑꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯉꯁꯤ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯃꯛ ꯑꯉꯥꯡ ꯑꯣꯏꯅ ꯏꯁꯥꯒꯤ ꯆꯍꯤ 25 ꯁꯨꯔꯛꯄꯗꯒꯤ 25 ꯃꯄꯨꯡ ꯐꯥꯔꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯩ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯔꯛꯄꯅꯤ ꯍꯧꯖꯤꯛ ꯑꯩ ꯏꯁꯥꯒꯤ ꯆꯍꯤ 50 ꯑꯩ 50 ꯍꯦꯟꯅ ꯆꯍꯤ 25 ꯀꯨꯟꯇꯔꯨꯛꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯃꯦꯔꯥ ꯍꯨꯝꯆꯣꯡꯕ ꯍꯦꯛꯇ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯃꯦꯔꯥ ꯍꯨꯝꯆꯣꯡꯕꯁꯤ ꯃꯇꯝꯗꯨꯗ ꯁꯅꯥꯇꯣꯝꯕꯗꯒꯤꯅ ꯀꯪꯂꯥ ꯐꯥꯎꯕ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯃꯤ 50 ꯐꯥꯎꯕ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯒꯤ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯀꯨꯝꯍꯩꯗꯧꯅ ꯌꯦꯡꯈꯤꯕ ꯑꯗꯒꯤ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯁꯤꯐꯥꯏꯁꯤꯡꯅ ꯑꯩꯈꯣꯏꯁꯤ ꯆꯩꯅ ꯀꯟꯒꯦ ꯇꯧꯕ ꯃꯇꯥꯏꯗ ꯆꯠꯂꯨ ꯀꯥꯏꯅ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯩꯈꯣꯏ ꯏꯅꯥꯠꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯦꯞꯄꯛꯄꯗꯣ ꯃꯗꯨꯅ ꯃꯁꯤꯗꯤ ꯇꯞꯅ ꯃꯁꯤꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯄꯣꯠ ꯑꯣꯏꯔꯦ ꯑꯗꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯅꯁꯨ ꯃꯁꯛ ꯈꯪꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯀꯦꯗꯨꯝꯕ ꯁ꯭ꯇꯦꯠ ꯀꯃꯤꯁꯟ ꯑꯣꯏꯅ ꯃꯁꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯗ ꯇꯝꯖꯒꯦ ꯍꯧꯖꯤꯛꯁꯦ ꯋꯥꯕꯤꯒꯅꯨ ꯏꯅꯥꯠꯀꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁꯅꯥꯇꯣꯝꯕꯒꯤ ꯎꯇ꯭ꯔꯥ ꯁꯪꯂꯦꯟ ꯑꯃꯁꯨꯡ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜꯗꯣ ꯑꯩꯈꯣই ꯄꯨꯟꯅ ꯊꯕꯛ ꯇꯧꯅꯕ ꯍꯧꯔꯒꯅꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯕꯅꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯥ ꯍꯥꯏꯅ ꯂꯩꯔꯣꯏ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜꯕꯨ ꯍꯥꯏꯕꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯅꯥꯠꯀꯤꯗꯃꯛꯇ ꯃꯁꯤ ꯑꯩꯅ ꯂꯥꯎꯖꯔꯛꯄꯁꯤ ꯀꯨꯏꯔꯦ ꯑꯩꯈꯣই ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ ꯎꯇ꯭ꯔꯥ ꯁꯪꯂꯦꯟ ꯑꯗꯒꯤ ꯑꯇꯣꯞꯄ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯑꯣꯏꯕ ꯂꯣꯏꯁꯪꯁꯨ ꯂꯩꯔꯤ ꯃꯈꯥꯗꯤ ꯇꯝꯖꯔꯔꯣꯏ ꯑꯩ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯦꯅ ꯍꯥꯏꯖꯔꯛꯄꯁꯤ ꯀꯨꯏꯔꯕꯅꯤ ꯊꯧ ꯈꯥꯏꯗꯣꯛꯅꯔꯒ ꯂꯥꯏꯊꯧꯁꯤ ꯇꯧꯒꯦꯔꯣ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯅ ꯁꯤ ꯇꯧꯔꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯣꯏꯁꯪ ꯑꯃ ꯂꯩꯔꯤꯕꯁꯤꯡꯗꯨꯅ ꯁꯤ ꯇꯧꯔꯣ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛꯁꯦ ꯁꯨꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯖꯔꯛꯄ ꯀꯨꯏꯔꯕꯅꯤ ꯃꯔꯝꯗꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯈꯛꯇ ꯅꯠꯇꯦ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯒꯤꯁꯨ ꯅꯠꯇꯦ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜꯒꯤꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯂꯣꯏꯁꯪꯒꯤꯁꯨ ꯅꯠꯇꯦ ꯃꯁꯤ ꯂꯩꯕꯥꯛꯀꯤ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯣꯊꯣꯔꯤꯇꯤ ꯇꯥꯟꯅꯔꯒ ꯎꯇ꯭ꯔꯥꯅ ꯇꯧꯒꯅꯤ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯇꯧꯒꯅꯤ ꯑꯗꯨꯅ ꯇꯧꯒꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣই ꯃꯁꯦꯟꯒꯤ ꯑꯣꯊꯣꯔꯤꯇꯤ ꯇꯥꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯕ ꯑꯗꯨꯒ ꯂꯩꯕꯥꯛꯅ ꯂꯥꯡꯍꯟꯕ ꯂꯩꯕꯥꯛꯅ ꯑꯅꯤ ꯊꯣꯛꯄ ꯑꯍꯨꯝ ꯊꯣꯛꯄ ꯂꯩꯕꯁꯦ ꯃꯁꯤ ꯇꯨꯡꯒꯤ ꯃꯔꯣꯟꯅ ꯑꯩꯈꯣꯏꯕꯨ ꯑꯐꯕ ꯑꯣꯏꯅ ꯈꯥꯡꯉꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯂꯧꯅꯔꯛꯄ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯈꯣꯏ ꯄꯨꯜꯂꯦ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ ꯑꯃꯁꯨꯡ ꯎꯇ꯭ꯔꯥ ꯁꯪꯂꯦꯟ ꯕꯣꯔꯗꯀꯤ ꯏꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯊꯕꯛ ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯁꯥꯏ ꯃꯌꯥꯝ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯃꯥꯟꯅꯕ ꯂꯤꯁꯤꯡ ꯑꯃ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯂꯣꯟꯗ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯁꯤꯃ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯃꯁꯤ ꯊꯨꯅ ꯊꯝꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩ ꯂꯥꯏꯊꯧꯒꯤ ꯃꯃꯥꯡꯅꯤ ꯂꯥꯏꯊꯧꯁꯨ ꯊꯧꯖꯥꯜꯕꯤꯕ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗ ꯉꯝꯅꯅꯕ ꯂꯝꯕꯤ ꯄꯤꯕꯤꯕ ꯑꯣꯏꯔꯁꯨ ꯃꯁꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯁꯤ ꯇꯧꯖꯔꯒꯦ ꯍꯥꯏꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯝꯖꯔꯤ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯉꯁꯤꯁꯦ ꯑꯩꯁꯦ ꯋꯥꯈꯜ ꯑꯃꯁꯨ ꯑꯗꯨ ꯄꯨꯝꯅꯃꯛ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞꯅꯤ ꯑꯗꯨꯕꯨ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯁꯨꯝ ꯇꯧ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡꯆꯥꯏ ꯆꯥꯏꯈꯥꯏꯈꯤꯕꯅꯤ ꯉꯁꯤꯗꯤ ꯄꯨꯟꯁꯤꯜꯂꯛꯑꯦ ꯑꯗꯨ ꯉꯁꯤ ꯄꯨꯟꯁꯤꯜꯂꯛꯏꯕꯁꯦ ꯍꯦꯟꯅ ꯄꯨꯟꯁꯤꯟꯁꯤ ꯑꯗꯨꯒ ꯈꯦꯠꯅꯕ ꯃꯥꯟꯅꯗꯕ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒꯗꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯒꯗꯤ ꯂꯣꯏ ꯃꯥꯡꯈꯤꯅꯤ ꯑꯗꯨꯅ ꯅꯥꯀꯟ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯋꯥꯡꯃ ꯂꯩꯔꯒ ꯁꯨꯝ ꯂꯥꯎꯅꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯗꯕꯁꯦ ꯁꯨꯝ ꯂꯥꯎꯊꯣꯔꯛꯀꯅꯤ ꯁꯨꯝ ꯆꯥꯎꯊꯣꯔꯛꯀꯅꯤ ꯑꯗꯨꯅ
ꯄꯣꯟꯅꯔꯒ ꯄꯨꯟꯁꯤꯜꯂꯒ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯈꯟꯅꯔꯒꯗꯤ ꯂꯣꯏꯅ ꯃꯥꯒꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯃꯇꯤꯛ ꯆꯥꯕꯗ ꯍꯥꯏꯅꯕꯅꯤ ꯁꯤꯒꯤ ꯋꯥꯔꯦꯞꯁꯤ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯑꯩꯈꯣꯏꯗꯣ ꯍꯦꯛ ꯌꯦꯡꯈꯠꯂꯛꯄꯗꯒꯤ ꯋꯥꯔꯦꯞꯁꯤ ꯂꯧꯔꯒ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨ ꯉꯁꯥꯏ ꯐꯥꯁꯦꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯕꯁꯤꯗꯁꯨ ꯐꯖꯔꯣꯏꯅ ꯑꯩꯈꯣই ꯑꯃꯥꯏꯕꯒꯤ ꯁꯛꯇꯝꯁꯦ ꯐꯥꯖꯤꯜꯂꯒ ꯊꯝꯖꯕꯅꯤ ꯍꯧꯖꯤꯛ ꯑꯃꯥꯏꯕꯒꯤ ꯁꯛꯇꯝꯁꯦ ꯂꯣꯏꯅꯃꯛ ꯂꯩ ꯂꯣꯏꯅꯃꯛ ꯄꯤꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯂꯨꯄꯥ 2,200 ꯑꯣꯏꯕꯁꯤꯒꯤ ꯃꯃꯜ ꯑꯗꯨꯒ ꯂꯥꯈ 3ꯒ ꯂꯥꯈ 2 ꯑꯃꯃꯝꯒ ꯑꯗꯨꯒ ꯑꯇꯩꯅ 50,000 ꯊꯝꯕꯅꯦꯕ ꯂꯥꯏꯅ ꯌꯥꯔꯒꯗꯤ ꯑꯣꯖꯥꯁꯤꯡꯅ ꯅꯨꯡꯁꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯡꯒꯤ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯀꯤ ꯑꯃꯃꯝꯇꯪ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯃꯇꯝꯗꯤ ꯆꯥꯛꯀꯧꯕ ꯃꯇꯝ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯇꯥꯡꯒꯤ ꯆꯥꯛ 18ꯗ ꯀꯩꯅꯣ ꯇꯥꯕ ꯑꯗꯨ ꯌꯥꯔꯒꯗꯤ ꯑꯃꯥꯏꯕꯁꯤꯡꯅ ꯑꯄꯥꯟ ꯀꯪꯂꯩꯄꯥꯛꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯧꯖꯤꯛ ꯇꯤꯀꯦꯠ ꯑꯃꯃꯝꯇꯪ ꯂꯧꯕꯤꯌꯨ ꯑꯗꯨꯅ ꯑꯩ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯣꯔꯃꯦꯂꯤꯇꯤ ꯂꯣꯏꯔꯕꯅꯤ나 ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯇꯤꯀꯦꯠꯇꯤ ꯑꯃꯃꯝꯇꯪ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯇꯤꯀꯦꯠ ꯍꯦꯟꯅ ꯌꯣꯟꯒꯦꯅ ꯍꯥꯏꯕꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩ ꯏꯁꯥꯐꯥꯎꯗ ꯑꯩ ꯌꯥꯔꯤꯈꯩ ꯌꯣꯟꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤ ꯑꯩ ꯑꯃꯗꯤ ꯍꯦꯟꯅ ꯂꯧꯕꯁꯨ ꯂꯧꯖꯔꯣꯏ ꯌꯥꯔꯒꯗꯤ ꯇꯤꯀꯦꯠꯇꯨ ꯑꯉꯝꯕꯗꯨ ꯌꯣꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯟꯁꯦ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯋꯥꯕ ꯀꯌꯥ ꯈꯪꯃꯤꯟꯅꯩ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯅꯕ ꯇꯧꯖꯩ